ꯑꯅꯤꯁꯨꯕ ꯄ꯭ꯔꯦꯒꯅꯦꯟꯁꯤꯁꯨ ꯑꯣꯏꯕꯅꯦꯕ ꯑꯣꯖꯥ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯣ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯊꯅꯥꯗꯣ ꯑꯝꯇ ꯇꯧꯕꯤꯌꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯑꯩꯅ ꯏꯇꯣꯝꯇ ꯇꯧꯖꯕꯗꯒꯤ ꯈꯔꯗꯤ ꯐꯔꯨꯔꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯑꯣꯏ ꯊꯪꯕꯁꯤꯗ ꯍꯧꯔꯛꯄ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯥꯏꯀ꯭ꯂꯣꯅꯦꯟꯒꯨꯝꯕ ꯀꯥꯞꯄ ꯑꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯅꯕ ꯍꯤꯗꯥꯛ ꯆꯥꯕ ꯀꯥꯞꯁꯟꯕ ꯌꯥꯕꯁꯨ ꯑꯃꯨꯛ ꯅꯠꯇꯕ ꯑꯃꯨꯛ ꯍꯧꯖꯤꯛ ꯊꯥ 4ꯒꯤ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯄꯩꯁꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯣ ꯃꯔꯥꯡꯁꯨ ꯀꯥꯏꯗꯕ ꯄꯩꯁꯥꯕꯨ ꯗꯣꯛꯇꯔ ꯆꯠꯂꯗꯤ ꯄꯩꯁꯥꯅꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯣꯖꯥ ꯄ꯭ꯔꯊꯅꯥ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅ ꯂꯥꯏꯁ꯭ꯔꯝꯅ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝꯕꯨ ꯅꯥꯗ ꯌꯦꯛꯇꯅ ꯐꯠꯇꯕꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯦꯠꯅ ꯈꯥꯏꯅꯕꯗꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯔꯝꯂꯕ ꯃꯄꯨꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯦꯃꯦꯟ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯁꯦꯝꯖꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯋꯥꯄꯥꯎ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯟ ꯑꯃꯅ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯆꯟ ꯑꯁꯤꯅ ꯃꯥꯒꯤ ꯉꯝꯖꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯏꯆꯟꯅꯤ ꯑꯗꯣ ꯃꯌꯥꯝ ꯏꯆꯟ ꯑꯁꯤ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈ꯭ꯋꯥꯡꯁꯦ ꯑꯁꯤꯒ ꯂꯦꯡꯖꯟꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯒ ꯂꯦꯡꯖꯜꯂꯛꯄ ꯃꯇꯝꯗ ꯃꯥ ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝ ꯋꯥꯔꯨꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯥꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤ ꯗꯥꯛꯇꯔꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯄꯩꯁꯥ ꯊꯤꯕ ꯆꯠꯈꯤ ꯍꯥꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯇꯦꯡ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏꯀꯣ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩꯅꯗꯤ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯈ꯭ꯔꯦ ꯌꯦꯠꯂꯝꯕ ꯐꯠꯇꯕ ꯂꯩꯔꯒꯁꯨ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯌꯨ ꯏꯄꯥꯅ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯅꯤꯡꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯍꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯦ ꯊꯥ 4 ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯊꯥ 4 ꯄ꯭ꯔꯦꯒꯅꯦꯟ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯅ ꯑꯅꯥꯕ ꯐꯅꯕꯒꯤꯗꯃꯛꯇ ꯏꯟꯖꯦꯛꯁꯟ ꯑꯇꯣꯞꯄ ꯀꯥꯞꯄꯁꯨ ꯌꯥꯗꯕ ꯃꯔꯝꯗꯤ ꯑꯉꯥꯡꯗ ꯏꯐꯦꯛ ꯑꯣꯏꯔꯛꯀꯗꯕꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔꯗ ꯆꯠꯄ ꯉꯝꯗꯗꯨꯅ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯐꯪꯕ ꯁꯨꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯅ ꯊꯣꯛꯏ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯅ ꯃꯃꯥꯡꯗꯁꯨ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯏꯄꯥ ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯕ ꯑꯃꯁꯨꯡ ꯏꯆꯟ ꯑꯁꯦ ꯃꯥꯒꯤ ꯑꯋꯥꯕ ꯃꯥꯒꯤ ꯑꯅꯥ ꯑꯌꯦꯛꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁ꯭ꯇꯣꯟ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯃꯌꯥꯝ ꯃꯕꯨꯛꯇ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤꯕ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯩꯁా ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯆꯠꯄ ꯉꯝꯗꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯣꯠꯅꯖꯕ ꯑꯩꯅ ꯃꯇꯦꯡ ꯇꯧꯕ ꯈꯛꯇꯅ ꯉꯝꯖꯗꯕꯗோ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯏꯆꯟꯗꯨꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯂꯨꯄꯥ 20,000 ꯆꯪꯒꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ 10,000 ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯊꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯄ꯭ꯔꯚꯨ ꯖꯦꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯈꯣꯏ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯐꯦꯃꯤꯂꯤꯅꯤ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯉꯥꯛꯇꯅꯤ ꯃꯉꯣꯟꯗ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯔꯅ ꯈꯥꯏꯒꯠꯃꯤꯟꯅꯔꯒꯗꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯌꯥꯝ ꯃꯕꯨꯛ ꯊꯤꯟꯗꯨꯅ ꯂꯦꯡꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯑꯃꯁꯨꯡ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯊꯥꯖꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃꯃꯝ ꯑꯣꯏꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯁꯨꯅ ꯑꯩ ꯊꯥꯖꯅꯤꯡꯕꯅꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯈꯔ ꯄꯨꯊꯣꯛꯆꯔꯒꯅꯤ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯣꯏꯗꯅ ꯄ꯭ꯔꯚꯨ ꯖꯦꯁꯨꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯒꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯦꯊ꯭ꯌꯨ 15:25 ꯑꯁꯨꯝꯅ ꯍꯥꯏ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯑꯃꯗ ꯇꯧꯈꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯅꯤ ꯑꯦꯃꯦꯟ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯕ ꯑꯋꯥ ꯑꯅꯥꯁꯤꯡꯗ ꯑꯅꯥ ꯑꯌꯦꯛꯁꯤꯡꯗ ꯂꯩꯖꯗꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯗꯣ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯅꯤꯡꯊꯧ ꯑꯗꯣ ꯃꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯅꯤ
mayam mateng tawminasi haibase makak aigi maikaidagi haijaningi Kanbiba Mapugi YouTube channel asida ipa ishorna phabo apau sandokanba testimony phongdokanba awana da mateng tawbase asisu ishorna tawhanbibani adu yam kuire awana da mateng tawraktabase mayam maramaduna subscriber oibiriba ishorgi Kanbiba Mapu YouTube channel gi subscriber chilna biche chilima pabung singda aina haijaning bagi maramna aina ngasigi video si samjabani ichana sigi wahai su tabiyu amasung ichana sida koi immediate mateng khara tawminasi mayam ai scanner se hapjarake mayam ko scanner amasung GPay number se hapjarake mayam asida adomna soidana adomgi ngamjaba mateng tawbiro amasung mateng tawjabagi video do adusu ai samjarake amasung lising tara kak suna natraga suduga su hena ai mateng tawjaningi aina ithantana ngamdabagi maramnani ko aina samjaribase Prabhu Jesu Christa na soidana mateng tawba ngamhangani aduga medical chatpa ngamdaduna kaptuna leibe chando mangonda magi awabada soidana ingthaba nungaibada onthok hanbigani habise gi thajabani hoji ichana siga iga sanajaba ngaktang sanajaba wari du mayam tabiyu ai hojikta thabak amadagi halakpani halapga samjabani mayam thabakta chatlingai da ichanduna call tawbirakpani yamna full recording di tawba ngamjahudre matik amak tawjahubado mayam tabiyu soidana koi mating tawminasi ko mayam Prabhu Jesu gi mingda amen isuba pregnancy su oibneba oza ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯣ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯊꯅꯥꯗꯣ ꯑꯝꯇ ꯇꯧꯕꯤꯌꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯑꯩꯅ ꯏꯇꯣꯝꯇ ꯇꯧꯖꯕꯗꯒꯤ ꯈꯔꯗꯤ ꯐꯔꯨꯔꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯑꯣꯏ ꯊꯪꯕꯁꯤꯗ ꯍꯧꯔꯛꯄ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯥꯏꯀ꯭ꯂꯣꯅꯦꯟꯒꯨꯝꯕ ꯀꯥꯞꯄ ꯑꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯅꯕ ꯍꯤꯗꯥꯛ ꯆꯥꯕ ꯀꯥꯞꯁꯟꯕ ꯌꯥꯕꯁꯨ ꯑꯃꯨꯛ ꯅꯠꯇꯕ ꯑꯃꯨꯛ ꯍꯧꯖꯤꯛ ꯊꯥ ꯃꯔꯤꯒꯤ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯄꯩꯁꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯣ ꯃꯔꯥꯡꯁꯨ ꯀꯥꯏꯗꯕ ꯄꯩꯁꯥꯕꯨ ꯗꯣꯛꯇꯔ ꯆꯠꯂꯗꯤ ꯄꯩꯁꯥꯅꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯣꯖꯥ ꯄ꯭ꯔꯊꯅꯥ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯏꯆꯟꯒꯤ ꯃꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕ ꯂꯤꯟꯊꯣꯏ ꯍꯥꯏꯕꯅꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯂꯤꯟꯊꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯈ꯭ꯋꯥꯡꯗ ꯑꯩꯈꯣꯏ ꯊꯪꯕ ꯃꯈ꯭ꯋꯥꯡꯗ ꯂꯦꯡꯗꯨꯅ ꯏꯆꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯁꯨ ꯊꯥ 4 ꯁꯨꯗꯨꯅ ꯃꯕꯨꯛꯇ ꯂꯩꯔꯤ ꯄ꯭ꯔꯚꯨ ꯍꯥꯏꯔꯤꯕ ꯏꯆꯟ ꯑꯁꯤꯒꯤꯗꯃꯛꯇ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯏꯄꯥ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯏꯄꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯂꯧꯊꯣꯛꯄꯤꯌꯨ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯃꯥꯒꯤ ꯑꯅꯥꯕꯁꯤꯒꯤ ꯏꯄꯥꯅ ꯏꯪꯊꯕ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯗꯨꯒ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯆꯪꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯅ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯏꯆꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯏꯆꯟ ꯑꯁꯤꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯐꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯥꯏꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯛꯄ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯏꯆꯟ ꯂꯤꯟꯊꯣꯏꯒꯤ ꯑꯅꯥꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯄꯥꯅ ꯇꯥꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯏꯆꯟ ꯑꯁꯤꯗ ꯂꯣꯏꯅꯕꯤꯗꯨꯅ ꯏꯆꯟꯒꯤ ꯂꯥꯏꯌꯦꯡꯕ ꯑꯣꯏꯔꯒꯁꯨ ꯏꯆꯟꯒꯤ ꯑꯅꯥꯕ ꯑꯣꯏꯔꯒꯁꯨ ꯄꯨꯝꯅꯃꯛꯀꯤ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯤꯕ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ 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 ꯍꯣꯏ ꯏꯆꯟ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯣꯔꯅꯕꯨꯗꯤ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯅꯤ ꯑꯗꯣ ꯗꯥꯛꯇꯔꯗꯁꯨ ꯆꯠꯅꯕꯒꯤ ꯍꯣꯠꯅꯕꯤꯌꯨꯀꯣ ꯗꯥꯛꯇꯔꯗꯁꯨ ꯆꯠꯅꯕꯒꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯤ ꯑꯉꯥꯡ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯅ ꯑꯉꯥꯡ ꯂꯩꯕꯅꯤꯅꯀꯣ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯀꯩꯅꯣꯒꯤ ꯏꯆꯟꯒꯤ ꯍꯁꯕꯦꯟꯗꯤ ꯃꯥꯗꯣ ꯍꯧꯖꯤꯛꯇꯣ ꯂꯩꯕꯅꯦ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯍꯪꯅꯔꯤꯕ ꯑꯣꯖꯥ ꯄꯩꯁꯥꯗꯨꯁꯨ ꯂꯩꯇꯕ ꯀꯩꯅꯣ ꯑꯉꯥꯡꯒꯤ ꯐꯤꯁ ꯊꯤꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯕꯒꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯩꯗꯤ ꯑꯩꯗꯣ ꯈ꯭ꯋꯥꯡꯗꯣ ꯑꯣꯏ ꯊꯪꯕꯒꯤ ꯅꯍꯥꯟꯒꯩ ꯁꯨꯡꯇꯧ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯗꯣꯛꯇꯔ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯃꯃꯥꯡ ꯊꯥꯗꯗꯤ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯕ ꯑꯗꯩꯗ ꯑꯩꯗꯣ ꯍꯧꯖꯤꯛꯇꯣ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯁꯟꯕ ꯍꯤꯗꯥꯛ ꯆꯥꯕꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯣꯖꯥ ꯐꯤꯚꯔ ꯅꯥꯕ ꯄꯣꯛꯀꯤ ꯍꯤꯗꯥꯛꯐꯥꯎꯗ ꯆꯥꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯝ ꯉꯔꯥꯡꯁꯦ ꯍꯦꯛꯇ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯅꯨꯡꯗꯥꯡꯁꯤꯗ ꯍꯦꯛꯇ ꯈꯥꯡꯕ ꯋꯥꯕꯗꯣ ꯑꯩ ꯏꯇꯣꯝꯇ ꯄ꯭ꯔꯊꯅꯥ ꯇꯧꯋꯦ ꯊꯦꯡꯉꯦ ꯑꯣꯖꯥꯗ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯑꯩꯅ ꯇꯨꯝꯃꯝꯃꯅꯤꯗꯥꯅ ꯇꯧꯕꯗꯣ ꯐꯔꯨꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯇꯧꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯋꯥꯕ ꯑꯣꯖꯥ ꯃꯥꯅꯦ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯑꯣꯏꯔꯣꯝ ꯊꯪꯕ ꯈ꯭ꯋꯥꯡꯒꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯀꯤ ꯃꯇꯥꯏꯁꯦ ꯑꯁꯤꯗ ꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯟ ꯂꯩꯔꯒꯁꯨ ꯇꯧꯋꯦꯕꯀꯣ ꯑꯩ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤꯁꯨ ꯇꯧꯈꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯆꯞ ꯆꯥꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯒꯤꯗꯨꯗ ꯃꯥꯗꯤ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯒ ꯋꯥꯅ ꯑꯗꯨꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒ ꯃꯅꯥꯛꯇ ꯗꯥꯛꯇꯔ ꯑꯃ ꯂꯩ ꯗꯥꯛꯇꯔ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯥꯔꯃꯥꯁꯤꯀꯣ ꯑꯗꯨ ꯀꯧꯔꯒ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯦ ꯑꯃ ꯇꯧꯔꯦ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯐꯩ ꯑꯃꯨꯛ ꯍꯧꯋꯤ ꯑꯗꯨꯏꯗꯤ
ꯆꯠꯂꯒ ꯇꯦꯁ ꯇꯧꯊꯣꯛꯄ ꯃꯇꯝꯗꯗꯤ ꯀꯤꯗꯅꯤꯗ ꯁ꯭ꯇꯣꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯣ ꯀꯤꯗꯅꯤꯗ ꯑꯗꯨꯅꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯗꯤ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯆꯍꯤ 2ꯒꯤ 2023ꯗ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯑꯃꯨꯛꯁꯨ ꯑꯍꯤꯡꯗ ꯂꯦꯡꯕ ꯍꯧꯔꯛꯇꯅ ꯅꯨꯡ ꯂꯩꯔꯝꯗꯅ ꯒꯣꯜ ꯕ꯭ꯂꯦꯗꯔꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯁꯨ ꯑꯗꯨꯅ ꯈ꯭ꯋꯥꯡꯗ ꯑꯣꯏꯗꯕ ꯍꯦꯛꯇ ꯑꯍꯤꯡꯗ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯛꯇ ꯑꯃꯨꯛ ꯑꯣꯏꯕ ꯑꯗꯨꯅ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯇꯅ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯁꯗꯟꯂꯤ ꯉꯔꯥꯡꯁꯦ ꯈ꯭ꯋꯥꯡꯗꯨꯅ ꯇꯧꯔꯛꯄ ꯑꯩꯅ ꯁꯤ ꯑꯉꯥꯡꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯀꯦꯁꯀꯤꯗꯤ ꯃꯥꯟꯗꯕ ꯈ꯭ꯋꯥꯡꯒꯤ ꯁꯥꯏꯠ ꯑꯃꯗ ꯇꯧꯕꯅꯤꯅ ꯁꯥꯔꯒ ꯆꯤꯛꯑꯒ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯂꯩꯕꯅꯤꯅ ꯑꯣꯖꯥ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯅꯕ ꯗꯥꯏꯀ꯭ꯂꯣꯅꯦꯠ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯀꯥꯞꯁꯟꯕꯗꯨꯁꯨ ꯑꯃꯨꯛ ꯐꯔꯝꯗꯧꯕ ꯃꯥꯟꯗꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯗꯤꯁꯄꯦꯟꯁꯔꯤꯗ ꯆꯠꯀꯗꯧꯕꯁꯨ ꯄꯩꯁꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜꯗ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯂꯨꯄꯥ 19,000 ꯄꯥꯏ ꯂꯩꯔꯒ ꯆꯠꯇ꯭ꯔꯒꯗꯤ ꯄꯩꯁꯥꯁꯨ ꯋꯥꯗꯅ ꯑꯗꯨ ꯋꯥꯔꯦ ꯏꯁꯣꯔ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯝꯕꯤ ꯂꯩꯔꯔꯣꯏꯅ ꯑꯣꯖꯥꯗ ꯑꯩ ꯐꯖꯅ ꯇꯧꯔꯛꯄꯅꯦ ꯍꯣꯏ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯏꯆꯟ ꯀꯩꯁꯨꯝ ꯋꯥꯔꯨꯅꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯂꯝꯕꯤ ꯄꯤꯕꯤꯔꯛꯀꯅꯤ ꯍꯣꯏ ꯑꯗꯨꯒ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏꯒꯤꯁꯨ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯟꯒꯤꯗꯃꯛꯇꯀꯣ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯇꯥꯟꯅꯔꯒꯅꯦ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣ ꯅꯪ ꯀꯩꯁꯨꯝ ꯋꯥꯅꯨ ꯏꯆꯟ ꯏꯁꯣꯔ ꯂꯩ ꯁꯣꯔ ꯍꯣꯟꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕ꯭ꯔꯥ ꯁꯣꯔ ꯍꯣꯟꯕꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯇꯧꯗꯦꯕ ꯑꯣꯖꯥ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯣ ꯑꯩꯁꯦ ꯈꯔ ꯋꯥꯏꯑꯦꯕ ꯁꯣꯔ ꯍꯣꯟꯕꯗꯨꯁꯨ ꯁ꯭ꯇꯣꯟ ꯂꯩꯕ ꯃꯥꯜꯂꯦ ꯏꯆꯟ ꯑꯣꯏꯔꯣꯝꯒꯤꯅꯦ ꯈ꯭ꯋꯥꯡꯗ ꯑꯗꯨꯒꯗꯤ ꯄꯨꯛꯀꯤ ꯊꯪꯅꯕꯗ ꯌꯥꯝ ꯅꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯁ꯭ꯇꯣꯟꯒꯤ ꯁꯤꯝꯕꯜ ꯑꯣꯏꯕꯅꯦꯕꯀோ ꯑꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯊꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯗꯥꯛꯇꯔꯁꯨ ꯏꯁꯣꯔꯒꯤꯅꯤ ꯃꯈꯣꯏꯅ ꯊꯥꯔꯛꯀꯗꯧꯕ ꯍꯤꯗꯥꯛꯇꯨꯁꯨ ꯏꯁꯣꯔꯒꯤꯅꯤꯀோ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯂꯩ ꯑꯗꯨꯅ ꯗꯥꯛꯇꯔꯗ ꯌꯥꯡꯅ ꯀꯥꯈꯠꯅꯕ ꯆꯠꯅꯕ ꯍꯣꯠꯅꯧ ꯄꯩꯁꯥ ꯁꯣꯏꯗꯅ ꯂꯝꯕꯤ ꯏꯁꯣꯔꯅ ꯄꯤꯔꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯂꯝꯕꯤ ꯄꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯩ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩ ꯊꯥꯔꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯖꯥꯗꯁꯨ ꯍꯦꯟꯅ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯑꯣꯖꯥ ꯍꯣꯏ ꯑꯗꯣ ꯏꯆꯟꯒꯤ ꯐꯦꯃꯤꯂꯤꯗ ꯂꯩꯔꯤꯁꯦ ꯃꯤꯑꯣꯏ ꯀꯌꯥꯅꯣ ꯏꯆꯟꯒꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯑꯃꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯦ ꯑꯩꯅꯦ ꯑꯗꯨ ꯑꯩꯒꯤ ꯍꯁꯕꯦꯟꯗꯨꯅ ꯌꯨꯝꯒꯤ ꯃꯣꯏꯒꯤ ꯆꯦꯛ ꯀꯩꯅꯣ ꯇꯧꯕ ꯗꯥꯎ ꯌꯥꯝ ꯌꯥꯗꯕ ꯍꯥꯟꯅ ꯗꯨꯀꯥꯟ ꯐꯝꯃꯝꯃꯦ ꯗꯨꯀꯥꯟꯗꯨ ꯇꯣꯛꯑꯦ ꯄꯨꯂꯤꯁꯀꯤ ꯊꯕꯛꯇꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯞꯁꯟꯗꯣ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥ ꯄꯤꯁꯜꯂꯒ ꯄꯩꯁꯥꯁꯨ ꯍꯟꯗꯣꯛꯇꯦ ꯊꯕꯛꯁꯨ ꯌꯥꯎꯕꯤꯔꯛꯇꯔꯦ ꯄꯩꯁꯥ ꯃꯥꯡꯉꯒ ꯂꯩꯕ ꯑꯗꯩꯅ ꯍꯧꯖꯤꯛꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯤꯒꯤ ꯔꯪ ꯊꯥꯕ ꯑꯃꯨꯛ ꯆꯦꯛ ꯁꯨꯕ ꯑꯃꯨꯛ ꯇꯧꯋꯦ ꯑꯣꯖꯥ ꯑꯗꯨ ꯇꯧꯔꯒ ꯂꯩꯖꯕꯅꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯔꯛꯇ ꯂꯩꯇ ꯂꯥꯏꯔꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯑꯣꯖꯥꯗ ꯑꯉꯝꯕ ꯌꯥꯝꯅꯗꯤ ꯈꯤꯇꯪꯒ ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯒꯤꯀꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯂꯩꯕꯒꯤꯗꯤ ꯅꯠꯇꯕ ꯍꯣꯏ ꯏꯆꯟ ꯈꯪꯉꯤ ꯏꯆꯟ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯍꯣꯠꯅꯖꯒꯦ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯒꯅꯤꯀꯣ ꯑꯗꯨꯅ ꯀꯩꯁꯨꯝ ꯋꯥꯒꯅꯨ ꯑꯩꯒꯤ ꯍꯦꯛ ꯏꯆꯟꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯏꯁꯣꯔꯗ ꯍꯥꯏꯈ꯭ರೆ ꯏꯁꯣꯔꯅ इचनबु लोइनबिरबनी अदुगा हेन्ना इचनगी नुंगाइनबा अदुगा अफाबदो अनाबदो अवाबदो फाबदो ओंथोपिरकनिको होय होय यामना पाव फाउनबो होनजरगे इचनगा होय होय नुंगाइजरे ओजा